Singbo hanba makta no maten kunti soina taram oksari ngasigi marwe pau miyam de pizari. Korkomna India ke President Draupadi Murmu ki Manipur khongchat satdan lauk thokre. Manipur State Transport Drivers and Conductors Singh Yoiba Numit Humni refresher course hokdokre. Lunina Theatre Loop Tarana Sarugiyaduna Anti Memorial Theatre Festival hokdokre. Mapungaba pau miyam de pizare. Korkomna India ke President Draupadi Murmu ki khongchat athingba thamlakli chaliba Tha December ki Taramathoida India ki President na Manipur lagna tha sigi Taranithoida pangthokadoriba Nupi Lal ki thamda Sarugyagadori hariba khongchat asi lamda masida ing tapa chawkhatpa purokna banate mahaki thaushil amasung proxy wana Kamlup Masel nungsina handaduna Kangkhong chairaba lamda masibu hena fibam sokhanduna makogi loilam mara Chethanaba Marawliba Khongchatni Manamasna President Draupadi Murmu gi Manipur gi khongchat asi Korkomna condemn tawbatanatana boycott tawre. President na Nupi Lal gi thoromda Sarugyagani hairakpa asi asingbadi President na Nupi Lal mangthokpa lakpani haina Korkomna lawi maramadna asigumba Manipur bu manghan takhan badalu chingliba India gi President Draupadi Murmu gi khongchat asi aikhoi gi miyamna saugatpham thokte condemn amusung boycott tawfam thoi iramdam miyam humna asigumba aikhoi gi yeknaba oriba loi mapu purengi khongchat asi yaningda phongdokpada natana boycott tawminarasi President na lakadaba numit asigi pung amadagi hauraga mahangna iramda masida leiriba matam phawba Korkomna Manipur pumba total shutdown laukthokle athingba sina analayeng maihawlangpok ising amasung asi anagi thabak thoram singdi konchiloi haina Korkom gi publicity committee ki chair amana phongdorakle. Lamda masigi public bus service mapangal kankhat hanbada thabak paikhatba kankhat hannaba thabak paikhatba hauri haina additional chief secretary transport TCI Anurag Basbaina phongdokre. Wafam asingasi Transport Department Government of Manipur na senduna Manipur State Transport Drivers and Conductors singi oiba numit humni pangthokadaba refresher course hokdokpaga mailenana phongdokhibane. Imphal East top Dasharada leiba IDTRC pangthokpa Thoramaduda mahakna makha taraduna hai lengasna lamda masigi district khudingmak public bus service na samna hannaba pandam thamli bus service asina khwaidagi ahongba madi leitalaira kayagi maru oiba chachok chachingi pambay amasu ori haukiba jahi kharasida service asi lepna leirakbana leiriba driver amadi conductor singda nauba regulation technology amadi safety system sing khanghan bagi tangai fadaba ama leibna ngasidagi pangthokadoriba training asna kanaba sungshoidana oiba ngamgani asigumba training asi state asigi oina ahanba makhak oibata natana India gi oinasu oiramgani haibagi thajaba lei phongdokhi. Training hawdokpagi thoromaduda Kumantem Daina Devi Director Transport Manipur amasung Samson Huidom Deputy Director Transport Manipur su sarukyake. Our drivers to be like that. Let us continue working together to build a transport system that is safe, reliable and truly citizen-centric. I congratulate once again to all of you and also the participants for joining this program, and I wish this program all success, and I would request all of you once again to make full use of it. Thank you. Jai. Politicians singna mi khatnanaba shinbagi mahutta mahausagi punsida hanjilaknaba hotnaminasi haina lamlai asigi MLA KH Bomsana phongdokre. Wapamasi Sawabung SDC office complex ta nauna hangba fire substation lamlai sanga bagi tharomda phongdokibani. Thoramaduda Manipur Fire Service ki Director Laistram Navachandra, Imphal East ki DC Dr. Nivedita Layan Lakpam nachingba sarukyake. Thoramaduda Navachandra na Manipur Fire Service ki staff masing watpana miyamgi thabak tawbada khudongchadaba kaya thengnei. Leiriba staff singsina substation masing khara hengat halaga lekai ki club amadi atai loop singi members singda maihau langpok amadi atai khudong thiba thorakpada khudaki oina checkshin thorang
लौखटनबा ट्रेनिंग पीरगा का हेना खुदोंथीबा थोकपदगी कन्नबा होटननबा थौरांग लेरे हाइखे DC Nibeditana अखोगी खुदोंग थिबा थोरकपदा फायर सर्विस नुंगशिरकपगोम खुदोंग थिबा थोक्टिंगैदसु मखोइबु निंगसिंगफम थोई युम साबदा मैहौ लांगपोक थोरकपदा फायर सर्विस लाकनबा लंबी फावदी खाकपिनबा होनबा फै हाइके थरमदुदा MLA केच इबोमचाना फायर सब स्टेशन असिगे मोबाइल नंबर 9366123506 यावरबा फोन नंबर खुदोल पीके थरमदुदा इबोमचाना मखाताना फोंदोखिबदा हौजिकमक पॉलिटिशियन सिंगना वोट नक्सिलकलबगुम मसागी कानबा फंगनबा पॉलिटिक्स तौफम थोक्तबा हिरमदा फावबा पॉलिटिक्स तौनरे ओइजब थिबगी थबक फनयाम तौरबसु तंगदु लेताबा पुरक्तुना अमदी लिंजेल मानबा लेंगा लेतना साउखतबा सुंगम नगमलोय अमदी लेंगा लेबसु नगमलोय तंगदु लेताबा पुरकपदा CSO अमदी पॉलिटिकल पार्टी खक्तदा इंथोकपा यारोय इसा इसाना लौबा ngamba थौदांग लौद्रबदी यारोय हाइके हाइबसिना अखोइना कनागुम्बा अखोइगी पॉलिटिक्स दा लेरिबा मी खतदा इंचनबा यारोय अदगी कनागुम्बा ऑर्गेनाइजेशन अमदा इंचनबा यारोय शांति पर्पस अखोइ खुदिंगमकी अखोइगी भाग ताबा अखोइना अखोइगी वैथौसिंदु तौबा तौबु वैथौइदी कै हाइ वैगदगी हाइ कांदा वही अमदगी लांथोए वही अमदगी शांति लाय अब अखोइ खुदिंगमना शांति थुना हंजिलरसी हाइना तारगदी अखोइना वामो लांथोबा मतंदा मंगलांबा जाति कामु अमना नत्रगा अखोइगी मनुंगसु अइना राजनीति वाला अमोने MLA मोने मांगदा समाज में लेबा तोंगान सिविल सोसाइटी ऑर्गेनाइजेशन सिंग लेबा अदगी इमा इवेंट सिंग लेबा छात्र सिंग लेबा सिंसिदा सोकदा मुगी नि ओंगदा वाजे अबी नि मांगदा मणिपुर की तोंगान थिएटर लूप तराना सरुक यादना चंगांगे उचेकोंद लेबा एंटी थिएटर मणिपुर की प्ले हाउस होंगनेम संगदंग असिदगे एंटी मेमोरियल थिएटर फेस्टिवल हौदोखरे मिनिस्ट्री ऑफ कल्चर की कल्चरल फंक्शन एंड प्रोडक्शन ग्रांट स्कीम की मखादा था असिगे तराहुंदे फाव चथगदब फेस्टिवल हौदोपगी थरमदुदा मणिपुर लेजिस्लेटिव असेंबली की स्पीकर थोकसोम सैतब्रता एंटी थिएटर मणिपुर की प्रेसिडेंट निंगथौजा जय विद्या अमदी डिपार्टमेंट ऑफ आर्ट एंड कल्चर की जॉइंट डायरेक्टर जी धर्मदास शर्मा चिंबा मरुइबा मियोय क्याना सरुक याखे थरमदुगे मनुंग चन्ना सोबेनर अमसु फोंखी थरंगा मैलेना स्पीकर TH सैतब्रतना लेंगाकना पीरिबा ग्रांट स्कीम सिंग असी फंगफम थोकपा मतिक चाबा एक्टिव थिएटर ग्रुप अमदी आर्टिस्ट सिंग द ओइना लौबियु मणिपुर की आर्टिस्ट सिंगना फाइनेंशियल की प्रॉब्लम सिंग थेंगनरी हाइबसि मिपुम खुदिंग मंगना खंगनरी थबा मतौबा मतमदा यामना पुकनिंग चंगना तौबासी मथौ ताई पुकनिंग चंगना थमोय सेंगना होटनरिबसिंग थौगतफम थोई आर्ट एंड कल्चर हेना चौखटनबा होनबदा महाकी माइकैदगिसु अचौबा थौदांग लौगे लोइनना ngasiगी फेस्टिवल असिदा उतकदौरिबा ड्रामा सिंग असिना मियामना फबा पाउजेल पीबा ड्रामा सिंग ओइरकनी हाइबगी थाजबा लei हाइके ngasiगी फेस्टिवल दुदा अहानबगी ओइना युमजाव लायमबी ड्रामाटिक एंड कल्चरल यूनियन की प्ले वाकत अमदी लिबर्टी थिएटर की प्ले इन द रिदम ऑफ कोरोना उत्की मशी कमायला अगला निगलगे है मशीन कोई खंडन दबा दाना दबा इथै लौखोंग सिंग सेमगतुना डबल क्रॉपिंग चथसी अमदी मांगसिलकलिबा लौबुक सिंगसु कंसी चिंजाक तमिपाल तांगदबा इशागी पोथोक्तना निंगतमना चाबा
मानव खुनाई अमा ओहेलसी हाइना मणिपुर लेंगाकी एग्रीकल्चर डिपार्टमेंट की डायरेक्टर पीटर सलामना फोंदोखरे वफम असिंगासी जैन मणिपुर डांस एकाडमी दा इरावत फाउंडेशन मणिपुर ने सेंदुना Agro-sustainability in Manipur haiba theme da pangthokpa taret suba longmi singi poinu mifam saruk yaduna phongdokhibani magna makha taraduna hai tung koiba lowu pathap ama puthokduna longmi sinmi singi lobuk sing matam sangna leisha fana leihaunaba amadi lepna soksilakliba climate ki fibam kalhaunaba longmi miyam amadi department ki miyam na pullaga thengnaminaba mathau tai mipal tangdna isagi ramdamda Chanabasu Putoksi environment suknaksi Hauzik Fauda Lengaki Maikidagi Longmi Sin Missing da Satok Fadana Putokna Matamgi Har Maru Marang Chingba Lengak na Pirek Pakana Basing Adumak Mayek Sing na Fanghanduna Lai Lunina Matamgi Matung Ina Lawu Pataki Honglakli Ba Won Ba Si Matau Karamna Season Nagani Hai Bai Koi Kanaba Chumgani Fongdoki Mahakna Hai Lakadori Bachahidadi Soil Health Card Asi Compulsory Ohellagani Haiba Health Card Asida Kari Karamba Har Sing Jaigani Kayam Zaigani Haiba Kangba Yaba Yam Yawi Hai Kibagaluna Lengakna Hauzik Fawda Hangamaru Marang Kaina Pibangamli Matang Jahidadi Hawaii Taraksu Marang Kaina Panghanba Ngamlagani Fongdoki Taramadada Irawat Foundation Manipuri President Kunjamayum Gopen Luang Department of Veterinary and Animal Husbandry Services ki Director Dr. R.K. Khogendrajit Amadi Manipur Lengaki Environment and Climate Change ki Director D.S. Brajakumar na Tharmapu Singh Oina Sarukya Kibagalunina Foundation na Sina Sahi Asigi Oina Pothok Marangkai na Puthok Laba Lomi Taratayeta Manapir na Ikay Kumnabasu Utki Agriculture Department na Lomi ki संस्थान में हम हाइतारे कोई लोमी तो में आमा ममांग तक इसको कोई ओके पासों तो बिनारी कोई लकुम तना लकुम तना तो बिनारी असी की इरावत फाउंडेशन ना सी उनको प्रोग्राम में सिलगा लोमी की मतंग दा खाना बगी मतंग अब इवी बसी आई एग्रीकल्चर डिपार्टमेंट की हम खाना भाग चली अदुगा ऐना jadi badi tungga लोमी की संस्थान में ऐसे संस्थान ना करीबा लव की लोमी की फल में तांगा सिंह प्रोग्राम में तो सिंह पॉजिटिव कोई बा थबम में तो सी ना अदू वकलों ले भी लगा दी कोई एग्रीकल्चर डिपार्टमेंट दस कोई ना हाइबिरो अदू दा कोई एग्रीकल्चर डिपार्टमेंट की अंगम्बा कोई मतेंग पांचके अंगम्बा थोड़ा Manipur Lengangna IDP Singi Ration Money Nomogi Oina Lupa Marfu Mari November Thadage DBT ki Kuthangda Kablakhiba Dubu Yaringda Bofongdu to IDP Singna Sawombung SD Office ta November Mangada Handokhiba Du Ngasi Imphal East District Deputy Commissioner Dr. Nivedita Layan Lapam na Amuk IDP Singda Henba Senpham Haplagani Haibagi Thajab Amagalunena Koshinakre Ngasi Porom Patalaiba DC Complex ta Pangtokhiba IDP Singi Ration Money Koshinabagi Thoromaduga Mailena DC Dr. Nivedita Layan Lapam Hai Manipur Thok Liba Irang Asina Maram Orega Hauzik Tongan Relief Camp Sing the Changjapam Loguna Lady by IDP Singda Lengak Narration Oina Piduna Laklamba do November Thadagi Shell on the Piba Horakibani IDP Amada Nomagi on the Pidiba Senpam Lupa Marfu Mari Piba Sida IDP Singna Lengak na Pidiba Senpam Masina Makogi Award Apakia Season Nabada Konadi Haiduna Iko Dagi Lanjanak na Hauzik Sajiwa Relief Camp the Ladiba Punna IDP Chamri Humfutaruki Apun Basenpam Lupa Lak Taramatoi Listing Humfutara Mariga Chahum Kun Asi Haukibata November Mangada Kem Nodal Officer da Handoklam Kiba do Karigumba Hiram Karadagi Yanaba Mapurakna IDP Singna Handoklam Basenpam Singa Dungasi Amuk Makoida Kushinabani Adumoinamak Jalibata December ki oina di IDP amagi Nomagi oina lupa chama DB Tigi Kuthangda Kapa Haukre Lunana IDP amada lengak asina Nomagi Ration Money oina lupa Marfu Mari Kaplaba matung lemhauribadna relief camp singi mai ising amadi atopa award pasing adu mai lenaba singna yengshinaba thamlambani adubu IDP singna makoina makoigi award apa khudingmak makoina oina tawjarage fongdorakpadagi lemhauriba lupa senpa madushu IDP singda piba haukre haina fongdoki as far as possible अखोइना थाजरिबा मेडिकल टीम अदगी काउंसलिंग की थाबसे IDP की सिंसिना सैटिस्फाइड ओदोदी खंगदे बट
we are trying our best. Government is trying our best. Administration is trying our best to help them, guide them for the welfare. Sima koi katna hona diwana zari. Tharamaduggi matangda IDP amana wafam kaya su phongdorakhi. Ngasi si DC office ta like ibgi maram di mamangda sarkar na piba ration money rupees 84 per head per day the people say masigi amount sigi mamangda hana pyramid rupees 80 per head per day for daily management piraga ration ching sina 400 gram per day per person the pyramid ne ado adugi matungda 80 to mathak ta 4 hapsa laga ching su kaisu full manage to haibu do pamari gi ching je koi karai da lege da ke madu gi jaga se takpi haraga mo gi paisa se koi manage to ngam mo haraga November gi date 5 to refund to gi boli World Bank na support toba Ministry of MSME gi Central Sector Scheme ama oriba Rising and Accelerating MSME Performance RAM ki makhada Udyam Registration Drive ama irima laifam oina mamanglai kai da ngasi pangthokre Tharamado Implementing Agency oriba Manipur lenga ki Director of Trade Commerce and Industry amadi State Nodal Agency Manipur Industrial Development Corporation Limited Manikoga General Manager District Industry Center Bisnupur ka khusam nana sinna pangthokpani Tharamado da Social and Cultural Activist Dr. T.S. Shoran Kumar DIC Bisnupur ki General Manager H. Karuna Bisnupur District ki Lead District Manager Yengkhop Ibot Jauna thoiba mithungen amadi oina saruk yake Tharamado da akhang hai singna mari leinaba hiram da wangang na utyam registration tawna lenga ki leiba loising sing da entrepreneur amamam oina sak tak pai kana ba madi mateng lo ba ya bagi lambi singi matang da wangang duna saruk yaki basing punna khangmina ki loinana lemna mioi chama hen bagi utyam registration tawhi loinana utyam certificate sing su yen thoki tharanga mailena Dr. T.S. Shoran Kumar na phongdoki bada aikhoi khudingna lenga ki mai lena baloisang singa tanaduna amadi mating lauduna chinjak tumi pan tangdaba lamdam ama oina honarasi loinana mai pak daba entrepreneur amamam oina ba hotnaduna leba si semilon chawkhat hanbada aikhoi khoding ju saruk yarasi aiki leba ki chawkhat thoranga manipur ki chawkhat thoranga aduga kogi bharati haitai ko chawkhat thoranga ko je mating pangna bi dokta atai first and je baram sana sana lawle lena koi nungai thaba leba ama oisi subonom pa leba ama oisi nuon de bine le na lawre be himbugi tana bi thadu ega ai je entrepreneur ama ngi mapu ko ega asikumba to dia sigi meda de district bench sa ko me je Biramangol Naurem Kaksing Khunyai Lekai da leiba thabaktagi potharaba District Institute of Education and Training Diet Kaksing gi Principal oirambana iba lairik Shiksha amasung tambibagi Kanglon Education and Pedagogy ngasi hongnabi matung ina phongkhre Kaksing Sumnang da leiba Kaksing Ashram da pangthokpa lairik phongbagi tharamadu da nimai pek Pukrambam President Writer Association Kaksing Moyangthe Mukunda thabaktagi potharaba Headmaster amasung Dr. Nomaitem Nabakishor President Dibya Jivan Seva Sangha Kaksing Ahomna Tharmapu Singh oina saruk yake MS ina publication Kaksing Sumnang na phongbo oriba like asi tangkak ahanbada education amasung masigi artha tangkak anida child psychology tangkak ahumda school organization curriculum and its meaning tangkak marida pedagogy science of teaching amasung tangkak manga the lesson plan haina tangkak mga khaidukli eduga apunba lamai chama marfutara humdoi pale masi phongkiba like adugi matangda aiba biramgol naurim hai mahairoi singda lairik takpi ba matamda kamdongna takpi gani mahairoi sing adna lairik paning bagi wakhalon karamna fohon gadagi haiba si khanghanba Khangnaba Oja Singh training tawrubagi mathau yamna tai adugumba kaya adu urakhiba aduna maram oraga Oja Singh da hena mateng oigani khananga si like asi mahakna ibani haina phongdokhi Imphal East District ki Minuthong Faijia High Madrasa da Science Graduate Teacher oina matam sangna thopudna hawgalakliba mahairoi khunai gidamak kathokpaga lunana thodang puduna lakiba thamoi sengna miyam gidamak chen chongjarakhiba oja Muhammad Firoz Khan ikhang khanghaudna chaliba December tha sigi chechet amada dunia thadukna alagi khuya khada changjakre
Masagi anaba amana maram oidna rimsa laika naramlaba matong hospital asta laikidabani oja asigi asingba thamoi kathokpagi wakhal aikoi pumnamakna punchida kauba ngamlaroi mahakna mahairoi khunaibo awangba thakta chingkhatnaba amasong tungi aphaba yumbel amam oinaba yamna kanna honarami ojaasna scholarship mingchat hena lehanaba hona biramba kayadu matam pumnamakta ningsingduna lehoragani haina scholarship teaching non teaching staff sing amasong mahairoi singna fongdorakli mahakna manung matam chadna lekhidabada scholarship mahairoi amadi staff singna thamoi shokna nungaitaba phongdokhibaga loina lekhidrabo ojagi imung manungna mahak kaina bagidamak mayokna hauriba awabadisu saru yazari haina fongdorakli ojagi thawaina matam chupade ingna chikna janal ol fe duasta nuaina leiba orisanu haina su alagi mafamda thawnirakli arobida marupa amhana miyam pizari Korkomna India के प्रेसिडेंट द्रौपदी मुर्मू की मणिपुर खोंगसत सदाम लाउथोखरे मणिपुर से ट्रांसपोर्ट ड्राइवर्स एंड कंडक्टर सिंह की ओइबा नुमित हुमनी के रिफ्रेशर कोर्स हौदोखरे लोइना थिएटर लुक तराना सरुयादना एंटी मेमोरियल थिएटर फेस्टिवल हौदोखरे Miss Bogdan Pizza Bangasi di matang sa lusyon jari meeting tablet sa kurumjari.